Lengi kunmapani panba ningthaukaaba numitta asti sanjoi lokhatjaraga lakliba MLA Tarana ngasi Manipur Governor Ajay Kumar Bala unaduna MLA Nifu Marina anauba lengak ama semba yare haina Governor da taksinkhre. Kuntaret suba maira paibi numit pangthokre. Amasung PR lakpada ingtapa hanjinduna mayumda hanjinba fanglagani khalamba adu tayonare haina lanjenaduna lariba singna pendaba phongdokli. Kurumjari STB ki paw meeting tabir basimbu taram nokchari paw sandona pizari. MLA Tarana ngasi Manipur Governor Ajay Kumar Balaga pung amarom unaduna MLA Nifu Marina anauba lengak ama semba yare haina Governor da pawdamduna wa khanakre. Ngasi ayupung taramathoirom tabadagi MLA Tarana Manipur Governor ga minute nifu manga wari sanaruraga tholakpada MLA Thokchom Radesyamna ngasi Manipur Governor unaduna maru oina handak kwaltabida thokiba thokdoki matang amadi hojik lairiba isu singi matangda khanabaga loinana miyamna supamba anauba lengak ama sembagi matangda MLA Nifu Marina yare haiba Governor da khanghalubani. Athubada lengak ama samnaklagadi haibagi thajaba leire National Party ama oiba maramna lengak sembagi thabakti center na tawrakadabana chap chaba matam ama haibadu ngabdri haiki. Iba nahangi wal thabigi incident dui matung no reba film se sigi matang da already akoi MLA mayam nagi tarap tagi di akoi ne nuai taba pen do phonglo kre action law ning ba hana phonglo kre do ngasi si aduga mari leina phonglo ko mari leina na praja mayam su pamba popular government nama sembagi mari da makta akoi mayam loina mak MLA nifu mari loina mak na sarkar no om sembasi yare sarkar sembasi sem na akoi MLA loina mak na ready leira praja ya pam do su leire akoi mayam su sarkar semba yare haibagi adugi governor akoi piru bane aduga atopa tongan ma solution kai tawra phani khotkani haibado akoi nainaraman governor sahib ne ma note tawraga kai tawba yabano loina yengani in the interest of praja gi interest ta manipur gi interest ta adu akoi tawba yaba tawgani haina thamire kar semba ise akoi ji central leadership na lawra ka national party ni na akoi loina already the leire some kind of claim ga samana nifu mari sarkar semba yaning da mi du kanano puthokpiro loina yare akoi loina yare ba even Congress ki manga du di akoi party di yaw da khang ne moi so yade hai badi lerm do man dei kam da aduna akoi gi di Congress ki di khang jadre akoi loina mak di sarkar sem da yare honorable speaker na loina mak amam tangoi loina akoi MLA myam su unara bane ba di pun su unara bane ba aduna sarkar sem da yada badi kanam ta leite loina mak sarkar sem da yare akoi Manipur gi praja men ware mamangi term na sahi ani ma covid na loire hana ki term sahi ani ahum ma loisle aduna maram worka na praja se am ware se akoi governor ga akoi ga tana jaram bane some things are within our control some things are beyond our control akoi manung na leiba akoi ajarame akoi ngam da potu di ngasi Manipur Governor ga unabada yaukhiba MLA sing adudi Thokchom Radesyam Sapam Nisikanta KH Ragumani Thangzam Arun Kumar Paunam Rosen Yumnam Radesyam Janghemlung Panmai Siknarul Hasin Laurembam Ramesor Kongkham Robindro ni hairi Maira Paibi gi thongna handri miyot minage mayokta ihaukalasi haina poirei lemarol Maira Paibi apunba Manipur gi President Ima Sorai Sam Memchana haikre Wafam asing asi pangthokiba kuntaret suba Maira Paibi numit ki thoramda haikibani Maira Paibi numit observation committee na sinduna kurai salanthong tharo debi lampakta pangthokpa thoram maduda poirei lemarol Maira Paibi apunba Manipur gi President Ima Sorai Sam Memcha DM College of Arts ki former principal Professor Dr. TH Silaramani Amadi Maira Paibi Welfare Association Kanglaipak ki President R Ransok Koirengna athoiba mithunglen oina sarukyakhi Tongan ba mafam kaya dagi lakpa Maira Paibi amadi CSO gi luchingba kaya su sarukyakhi Thauranga mari lenena poirei lemarol Maira Paibi apunba Manipur gi President Ima Sorai Sam Memchana thauramasi athaubi Ima kaya gi khongul liduna iraibaki ningtamba wahanthok leiba miyamgi lengak amasung manaba khunai fangnaba haiba pandamda listing amaga chamapan Marifugi me kunipanda sinam ongbi Priyaranina thawaina pontha pikiba asibu ningsingduna ngasi fawba Maira Paibi numit pangthoktuna lakli loinana aikhoina thengnari ba Armed Forces Special Power Act ki chaitheng amadi
ꯅꯨꯄꯤꯗ ꯑꯣꯠ ꯅꯩꯕ ꯀꯥꯡꯂꯨꯞꯀꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏ ꯃꯁꯜ ꯃꯨꯛꯅꯕ 2018ꯒꯤ ꯃꯦ 3ꯗꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯊꯣꯏꯅ ꯇꯥꯗꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯒꯤ ꯃꯤꯁꯤꯡ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄ ꯏꯁꯨ ꯀꯌꯥ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯅ ꯇꯥꯁꯤꯟ ꯎꯁꯤꯟꯅꯗꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯀꯨꯀꯤꯒ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯒ ꯄꯨꯜꯂꯒ ꯊꯦꯡꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯇꯥꯟꯅꯔꯒ ꯊꯧꯅꯥ ꯂꯩꯅ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ, ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯧꯅꯥ ꯍꯟꯗ꯭ꯔꯤ ꯍꯥꯏꯈꯤ꯫ ꯅꯋꯥ ꯂꯧꯗꯦꯅ ꯁꯤꯔꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯗ ꯍꯟꯗꯛ ꯇꯧꯔꯛꯏꯕꯁꯦ ꯃꯅꯤꯄꯨꯔ ꯃꯨꯊꯠꯀꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯄꯣꯏꯔꯩꯔꯦꯃꯣꯅ ꯊꯦꯡꯅꯈꯤꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯥꯏꯖꯔꯤꯕ ꯇꯧꯔꯤꯕ ꯉꯁꯤ ꯐꯝꯖꯔꯤꯕ ꯃꯤꯐꯝꯁꯨ ꯑꯗꯨꯅ ꯃꯔꯨ ꯑꯣꯏꯔꯦ꯫ ꯑꯃꯅ ꯑꯃꯨꯛ ꯏꯆꯥ ꯏꯁꯨ ꯀꯜꯂꯛꯑꯦ, ꯑꯗꯒꯤ ꯀꯜꯂꯛꯑ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯝꯐꯧ ꯃꯨꯊꯠꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯣꯏꯔꯩꯅ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯦ 19 ꯑꯩꯈꯣꯏ ꯁꯤꯅ ꯃꯔꯨ ꯑꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯥꯡꯀꯛ ꯂꯥꯛꯑꯦꯅ ꯈꯟꯖꯩ꯫ ꯇꯨꯡꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯏꯃꯥ ꯃꯩꯔꯥꯁꯤꯡꯒꯤ ꯃꯤꯇꯝꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯅ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯕ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ, ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ, ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯗꯤꯖꯤꯄꯤ ꯃꯅꯤꯄꯨꯔ ꯐ꯭ꯔꯣꯝ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯕꯤꯁꯅꯨꯄꯨꯔꯒꯤ ꯂꯧꯀꯣꯏ ꯄꯥꯇꯥ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯦ 10ꯗ ꯃꯅꯤꯄꯨꯔ ꯃꯨꯊꯠꯀꯗꯕꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯁꯤꯡꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ PR ꯊꯝꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ ꯈꯪꯍꯜꯂꯨ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕꯁꯤꯡꯅ ꯆꯠꯊꯔꯛꯄ ꯂꯥꯟꯗ ꯂꯟ-ꯊꯨꯝ ꯑꯃꯗꯤ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯗꯣꯛꯄꯤꯗꯨꯅ ꯆꯍꯤ 2 ꯑꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯔꯤꯐ꯭ꯌꯨꯖꯤ ꯑꯃꯒꯨꯝꯅ ꯋꯥꯅ ꯍꯤꯡꯗꯨꯅ ꯌꯨꯝꯗ ꯍꯟꯖꯤꯟꯍꯜꯂꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯉꯩ ꯆꯩꯔꯛꯇ ꯃꯅꯤꯄꯨꯔ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯦ, ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯦ꯫ PR ꯂꯥꯛꯂꯒ ꯏꯪ-ꯇꯞꯄ ꯂꯥꯛꯂꯅꯤ ꯈꯜꯂꯝꯕ ꯑꯗꯨ ꯉꯁꯤꯗꯤ PR ꯊꯝꯂꯒ ꯏꯔꯥꯡ ꯃꯈꯥ ꯆꯠꯊꯍꯟꯗꯨꯅ ꯃꯅꯤꯄꯨꯔ ꯃꯨꯊꯠꯅꯕ ꯍꯣꯠꯅꯕ ꯃꯌꯦꯛ ꯁꯦꯡꯂꯦ꯫ ꯆꯠꯄ ꯆꯪꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯆꯠꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯃꯅꯤꯄꯨꯔ ꯃꯨꯊꯠꯂꯨ, ꯃꯅꯤꯄꯨꯔ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯂꯩꯔꯦ ꯍꯥꯏꯈꯤ꯫ ꯑꯅꯤ ꯁꯨꯞꯅ ꯂꯥꯟꯁꯤꯗ ꯌꯦꯡꯉꯣ ꯑꯩꯈꯣꯏꯁꯦ ꯈꯥꯡꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯣꯏꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔꯁꯦ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯒꯅꯤ? ꯂꯥꯟꯁꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯁꯝꯗꯕꯒꯤ ꯃꯥꯌꯣꯛꯇ ꯑꯗꯨꯝ ꯂꯩꯔꯦ꯫ PR ꯂꯥꯛꯑꯒ ꯑꯩꯈꯣꯏꯁꯦ ꯈꯔ ꯅꯦꯅꯥ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ PR ꯂꯥꯛꯑꯒ ꯍꯦꯟꯅ ꯃꯊꯪ ꯏꯔꯥꯡꯁꯦ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯁꯦ ꯁꯤꯅ ꯇꯥꯛꯄꯗꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤꯗꯦ, ꯃꯩꯇꯩ ꯍꯥꯏꯕ ꯐ꯭ꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯃꯨꯊꯠꯅꯕ ꯐꯖꯅ ꯍꯣꯠꯅꯔꯦ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯑꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯈꯪꯖꯔꯦ ꯉꯁꯤ ꯍꯟꯗꯛꯇꯤ꯫ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯑꯃꯅ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯃꯩꯇꯩ ꯐꯨꯔꯨꯞ ꯈꯛꯇꯒꯤ ꯅꯠꯇꯦ, ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤꯅꯤ꯫ PR ꯊꯝꯖꯤꯜꯂꯒ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯐꯝ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯈꯤ꯫ ꯁꯥꯟꯇꯤ ꯐꯪꯕꯗꯤ ꯂꯥꯏꯔꯅ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯍꯦꯟꯅ ꯅꯦꯅꯥ ꯇꯥꯅ ꯍꯤꯡꯕ ꯅꯠꯇꯅ ꯑꯋꯥꯕ ꯇꯦꯟꯁꯟ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯍꯟꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯍꯜꯂꯦ꯫ ꯃꯅꯤꯄꯨꯔꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ PRꯒꯤ ꯃꯇꯦꯡ ꯇꯧꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯃꯤꯆꯝꯗ ꯇꯧꯍꯜꯂꯤꯕ ꯊꯕꯛ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕꯤꯔꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯍꯤꯔꯝꯗꯝ ꯑꯁꯤꯗꯒꯤ ꯍꯟꯕꯤꯈ꯭ꯔꯣ, ꯑꯩꯈꯣꯏ ꯗꯔꯀꯥꯔꯁꯨ ꯇꯥꯖꯗ꯭ꯔꯦ, ꯂꯩ ꯍꯥꯏꯕꯒꯤꯁꯨ ꯑꯩꯈꯣꯏꯗ ꯁꯦꯐꯇꯤ ꯑꯣꯏꯕ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯦ, ꯀꯔꯤꯝꯇ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯍꯔꯥꯎꯐꯝ ꯅꯨꯡꯉꯥꯏꯐꯝ ꯂꯩꯇ꯭ꯔꯦ, ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯔꯦ, ꯇꯧꯔꯛꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯗ ꯄꯦꯟꯗꯕꯅ ꯊꯜꯂꯦ꯫ ꯑꯗꯨꯅ PRꯁꯨ ꯊꯝꯕꯤꯔꯅꯨ, ꯏꯟꯗꯤꯌꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯝꯃꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯁꯨ ꯂꯣꯏꯅ ꯂꯧꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯁꯥꯟꯇꯤ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯄꯥꯝꯕꯗꯣ ꯇꯧꯖꯔꯒ ꯏꯪꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯖꯔꯒꯦ꯫ ꯀꯣꯀꯣꯃꯤꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯁ꯭ꯇꯦꯟꯗꯔꯗ ꯀꯣꯂꯦꯖ ꯀꯣꯡꯕꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅꯁꯨ ꯀꯣꯂꯦꯖ ꯑꯁꯤꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ, DGP, ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯗꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯤꯇꯝ ꯁꯥꯗꯨꯅ ꯃꯩ ꯊꯥꯈꯤ꯫ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯤꯡꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯎꯈꯤ꯫
ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯟꯗꯔꯗ ꯀꯣꯂꯦꯖ ꯀꯣꯡꯕꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯁꯦꯝ ꯕꯤꯕꯦꯛ ꯔꯥꯖꯅ ꯒ꯭ꯋꯥꯜꯇꯥꯕꯤ ꯊꯧꯗꯣꯛ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯟꯃꯤꯟꯅꯅꯕ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯅ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯀꯣꯀꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠ ꯋꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤ꯫ Manipur Governor amadi Chief Secretary, DGP, adagi Security Advisor sing asina akoi moral ground da ham thadou amadi Governor na miyam da lale haiduna haija nabagi damak koi protest sangin da koi da mahiroi samaj ki thabak tawri beluk amabu kaisu leitana khanbagi mawng da solan jana badu koi nuaijade ramaduna madu kana matung ta amona history da leitana ba thokna ba kona biu haiduna haijani kongjing je koi chhatri gi oina Pm-Istv front Pm-Istv wing amadi koi apunma mahiroi gi oiba khongjang amamu hena kanma mamu lakini hana Gwaltabida MST Bestagi Manipur Muthalu haina chathakhiba thawong yaningdaba phongdoktuna awang khunau amadi sagol tongbagi maira paibi singi apunba maira khongcha chatkre maira khongchata saruk yakhiba singna ipa ipu singna thambiramba Manipur asi yamna usitaba karisu oidana khanbagi mawangda ukhiba thawong adu yabangamloi hairi Civic mafam khudimata rule laitaba mafam laite ado akhoi sidadi sunglai laitre rule haibado thambidre akhoi bu handana yengaga minungsi amata yaudana akhoi bu sumaina hingba se khoi pamdre gasi dagi akhoi mayam warep lomina se kanade hauji athoba matamda sarkarna miyeng changaga natragadi akhoi atopa decision longningai laite ima event singje lairik loina hairabani handana yengbigano mainland gi mayang singa Manipur gi iga manadabra aikoina siri siga moina si baduga masing kanane hele basi puna magsigyan puna magtamina si Manipur puna maisa isu jingi tungi da makhalaga aikoi puna mag hirep lomina si haibase ai thamjari Gwaltabida Manipur khumjilaga satnaba khanghalakpagi mayokta changsilakpa khongjang khuding saugatminanaba kaibi kholengi khunja singna amata oina kaibi kholenda leiba laining thau puthiba laibungda wasakminakre tha amagi nongma panba khudingi kaibi kholenge laining thau puthiba thaugal kanglup kaibi kholen development committee maira paibi amadi club singna punna senduna khunja sing laining thau puthiba laibungda punba thauramgi saruk ama oina ngasi su punki Khunja Singh Punba aduda haukiba me kunda MST Basta Manipur haina thaba khumjilaga chatlu haina Maharajimenna hairakpadagi nauna mai haurakliba fibam asina maru oiba wafam oina khanabaga loinana atai hiramgisu khanakhi thauram aduda saruk yakhiba singna Manipur thugaiba yaroi Manipur da ikaiba piba Governor DGP Chief Secretary Security Advisor from thadau haina kholau laukhi Thauramga Mari Lenana Kaibi Kholen Development Committee ge Advisor L Gunindrona Gwaltabi Thaudok adu taraina laude Manipur hairiba ireibak asi laitre haibaga chap manaba thawongni thaudok adugi matangda ngasigi mifamna kupna khanaraba matungda thaudok adugi mayokta changsilakwa khongjang khuding saugatnaba wasak longminabani haiki na chobo ba thokma oidna yamna yaning khidraba adugumba nungaitraba thaudok aduda aikoigi Kaibi Kholengi oinasu hariba thogdo ado mayam changchaliba leibaki ho sida koi Kaibi Kholengi ahlamal loinana imaibil isilina khwai khibikna madu achoba amoina kandem to bogloinana thogdo khudimakta koi hariba se hek saruk yadana koi adugumba Manipur se tongana taba yaroi akoi gi Manipur gi manungda lejabani Manipur thabak yadabase kari maramgino haidana mayam changchaliba khongjang khudimakta koi achoba thogdang logani hadana ngase koi line thau Puthibagi laikunung sida ahlamal imaiben maira paibi ima singna chingba loinamak yaugna khoi punna wasak lominamagi thawrmama ngasi ase pangthokjabani Haukiba me kunda Imphal East ke Gwaltabi mapada Maharajimenna paumi singna tongba Manipur State Transport Garida Manipur thariba adu mutharan khiba thawongbo yaningdaba utpa oina kokomina sendona chatharakpa khongjang sogatuna IMC ward number 9 gi manungda leiba Lekai tarage maira paibi singna dobi machu lairak ki mapadagi hauraga kaisam lekai fauba maira gi rally chatkre maira rally aduda PR thamba yaningde Manipur ngamkhai kaiba yaroi Manipur thaba yadaba governor loktho u haiba kholau kaya laukhi
Bisnupur District ke Saiton Gram Panchayat ke tongan ba mafam anida human chain semduna kholau kaya lauduna khongjang changsinkre. Poirei Leimarol Amuko Amadi Amawawa ke lamjeng makhada Saiton Gram Panchayat ke manungda leiba Maira Paibi Loop Singh Amawawa Saiton Unit SPC Haigaikon Amadi UKC Saitona Senduna Saiton Kaithel Hayaikon Amadi Saiton Litan Pokpida Jatha ki human chain aduna Manipur gi governor na Manipur miyam da lale haizagadabani Manipur gi ngamkai thugaiba yaroi PR lengak loktokadabani haiba kholau kaya su lauki. Ngasi Thobal District Transporter Union asigi makhada service tawduna leiba Thobal District ke Tata Wingers amadi Tata Magic driver amadi owner singna Wangjing Kaithel gi highway da thoktuna wakat mifam chathakre. Imphal Yukrul Lambi ki Gwaltabida Central Force ki personnel singna Manipur thaduna chatpa yaroi haiduna state asigi paumi singda mathong huktaba thawong sing chatharakiba aduda center amade state lenga ki makok thongba singna tumina leisinduna leiriba asigi mayokta yaningdaba utuna Manipur pumbagi oina kokomina miyamga loinana changsilakleba khongjang asibu saugatladuna ngasigi Tata Winger amadi Tata Magic driver amadi owner singna wakat mifam adu chathakibani. Thobal District ke Tata Winger amadi Tata Magic driver amadi owner singna ning tamna chathok sasin tawba yahalu mitopna khulingba pamde Manipur thaba yaroi haiba India lenga ki thausul yaningde haiba playcasting paiduna kholau kaya su lauki. Sagolban Tera apunba Maira Paibina Sinduna Tera dagi hauraga wahengbam lekai fauba Maira rally chatpada Sagolban Bijoy Govinda Gate mapada Manipur Police RAF na thatuna charhan khide maikai ani ki marakta chauna muknakhi. Manipur da nga gi pothok marang kaina puthok-tuna mapandagi nga leidanaba amadi puthokliba nga sing adubu value added tawduna Manipur khakta nattana mapandasu thadoknaba hotnaminasi haina ICAR Imphal gi scientist Dr. Pitambarina haikre. Wafam asi Bharat Timana Fishermen Development Cooperative Limited ke Bisnupur District ke Kha Posangbamda Technical and Technological Support from ICAR Center Institute of Fishery Technology Kochi gi Senthang Makhada Community Fish Processing Center ama hangdokpagi thoramda haikibani. Mechin asi sangabaga mari lainana ICAR Imphal gi scientist Dr. Pitambarina Makhataraduna Mechin asi ICAR gi Technical and Technological Support Tauraga Central Institute of Fishery Technology Kochi na Bharati Mena Fishermen Development Cooperative Limited Kha Posangbamda pirakliba asi aikhoina ningthina sizinasi Manipur asi nga na pamna chaba lamdam amani ngami singna nga faruraga yonba natraga chaba farak tabadagi pat pumduna mangliba asidagi ngakthokpa sungamlagani. Ngasi sangariba mechin asi maram chana sizinaraga aikhoina nga aithoklaga chabagi mathakta Manipur gi mapalamda su thasi mapalamda supply tawrabadi income generate tawgadi. Mechin asige technical support taunaba ICAR da expert lay nga yaibada natana atopa scheme kayagi training tauning labadi ayiba che ICAR da pisin birau nupi singisu scheme kaya lay ngasi nga gisu topa management system lay hariba management system asi sizinaraga pothok phajana puthokpa lamdam ama oisi haiki. Bharati Mana Fishermen Development Cooperative Limited ke Chairman Dr. Ramanando Khundrak Pamna ngasi sangariba mechin asi CIFT na training P na baga loina na MOU sign taunaraga pirakpade. Nongmada nga kg listing amaga chamanga dage listing ani fauba yaiba yagani. Masi society asida yauba members sing da natana atopa ngami sing nasu nga yaiba yagani haiki. Ngasi ge sangaba asida NFDB ge ex-GB member Umesh Pochapan, NFDB Northeast Council ki officer in charge Asim Kumar Bora amadi ICAR CIFT Cochin ke principal scientist Dr. Gita Lakshmi Su online ki khutangda saruk kyabaga loinana makhoina technical amadi management ki award pasing menkhatkani haibagi thazabasu pirakhi. Ngarang haukiba nongai matungda Manipur da mayai warap kana thangna yuha hakre. Nongai matung pung amaga minute yang kai mari chatpada Richter scale da 5.2 yongna yuha haki. Yuha haba asagi haurak from na Bisnupur district ke Moirangi mafam amage lainungda kilometer nifu taruk luba mafam dani.
Ahanba yuha hakiba asige second ahum matungda Richter scale da 5.3 yoba atopa yuha amasu haki. Masigi epicenter na Kakching district ki mafam amage lainungda kilometer humpuni thoi lubadani. Yuha hakiba asina yum kaite kiba amadi asok apan nangkiba ki paudi lekide. Kakching district ki Thongzau apunba Maira Paibi amadi Waikhong apunba Maira Paibi na punna sinduna Maira gi rally ama ngarang chatkre. Thongzau awang laikai ground dagi hauduna Waikhong High School ground fawba chatkiba rally aduda Manipur gi saktamda singnarakpa yaroi Manipur thugaina ba sinba Chief Secretary Security Advisor from Lokto haina demand tauki. Nambol Police Station ki manungda laiba Foijing Makha laikai dagi Sagrakpam Khogendro apokpa Sagrakpam Ningthemjau koba myoi amagi yumgi gate ta hand grenade ama ngarang numidang pung mapan taba aduwaida leiramde hari. Khudakta Nambol Police ki team mama laktuna bomb adu asoy angam yaudana lakhatkre kanana karigidamak thamlamlibano haiba adu khangdoknaba case ama lakhatuna thigatpa hokre hari. Huzik atemba break amatang lawminasi. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup I gaming Ahibamjit Kumar Singh NEET UG 2022 exam da Manipur gi oina state topper oiraki and I am a very proud student of Comet Coaching Institute. Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break ki matung makha tarakpa pauda Kaisan Birjit High School ge handak chahigi class 10 exam da pass tawraklaba Mahiroi Singh mana mathum piduna puning thogatkre. Thoram asida School Management Committee ge President K. Binod Babu, Secretary T.H. Krishna Tombi, Headmaster L. Lalapati Su Sarukyaki. Lions Club of Imphal na World Hunger Day 2025 ka mari lainana ngasi All Manipur Women's Association All as Home Nongmaibung Rasbari da chana thaknaba cheng hawai na chingba kaya mateng pangkhre. Mateng pangbagi thoram maduda mari lainana Lions Club of Imphal gi President Oinam Ranjit na Lions Club ki oina tongan ba project nipan laibagi manungda World Hunger Day asisu oibana Lions Club singna angam ba puthokna duna mateng pangbagi thabag asi chathaduna lakpagi saruk ama oina ngasi nupi ngaktagi oiba ole som asida angam ba chana thangna basing asi mateng pangbani haiki Okay, World Hunger Day, Hunger Day sida akoina All Manipur Women Association lalambung da leiba sida akoi ngamja bakara oida khodon tawjage na akoina laksari akoi Lions Club ki project nifani sida World Hunger Day is one of the project amani akoi leiba Manipur da leiba Lions kodi mangna akoi project observe tawdona angam ba puthongna raga akoi khaga sotaraba kangbu singi community khangde ama khangde NGO khangde sugoma orphan khangde sumba mayam singi da akoina ngamja bakara ngasi ja akoina observe tawboina tok program amani Khagemba Committee Kiamgaina Sinduna Kiamgaida Laiba Ilang Inkolda Inga Ginini Panba Numit Asida Lai Haktaktaki Cheng Haiduna Haikat Lekat Tambagi Thoram Pangthokpagum Ngasisu Pangthokre
Thauram aduda Kairau Esigi MLA Laurembam Rameswar Maitai Khagemba Committee gi Thomising amadi tongan tonganba mafamdagi lakpa miyoisingna cheng haiduna haikat laikat tamki Khagemba Committee gi President Sandam Gandarasna ngasigi numit asida elang chaudon hairiba nupi asina samba hairiba u asida sadan oiraga sareng semlaga pijabadagi lairen on kiba mayambana taibanglenda tinba manaw nupana machin manaw ani thengnaba laiga miga unaba yamna nungsiba numitni lairen on kiba pukri asi hojiksu kiamgai gi elang ingkolda lairi pukri asi Kairau Esigi MLA Laurembam Rameswarna semgatuna chahi khudinge leptana laigi thoram pangthokpa hauragani haibagi thazaba piramle ngasi pangtholiba thoram asi leipak asigi yaifanaba pangthokpani haiki Elang ingkon haidana khoi ngasing asiba thau pangthoi ba jaga che elang bam sagai na palam bagum bagi wari ni aduga hajik khubam yajari sina mai bam sagai na hajik se khubam yajari haiba ingkon ji mai bam da yon thom ba hai tare admai tau der moi machi manau se admai na leimin badagi magi nupi saudon hariba elang saudon hariba magi nupi sina samba bu ududa sadan waraga sareng je semaga pijabadagi mana lairen olaga satkiba manau nupa na taibanglenda aduga hajiki mayambasina koigi lairen olaga moi anigi yamna nungsiba wari moi anigi machimanau anigi miga laiga unabu numine ngasi ingagi nini pambache adumaina ahlama jingna takpirame sini khoina khangjaba level bauda koigi machimanau unaba ingagi nini pambasida haikalaika tamba khulgi yaifanaba adigi lasaribi imungi yaifanaba leibaki yaifanaba ni khoina ngasi sinjariba khoiramjaise Uripokta leiba ITD Hospital ye chairman oriba Dr. Irengbam Ibotombida Thames International University Paris France na Professional Doctorate Recognition of Priso Pirakpaga Loinana Award ahum fanglakpada harauta yamna okpagi thoram ama Uripok Khosnam Lekai Community Hall da pangthokre Uripok Khosnam Lekai Women Welfare Association na senduna pangthokiba thoram aduda KH Megachandra I Rajnikanta amasung I Ibotombisu sarukyakhe Thauram adugi manung chana wangang kiba singna Dr. Irengbam Ibotombina taurakkiba singtha ningai oiraba thabak sing na haunana singtha na kibaga loinana achamba khudol tamduna ikai khumnaba utkhi Thauram aduga mari lainana professional doctorate fanglaklaba Dr. Irengbam Ibotombina mahakpu harau tayamna okpibagi damak miyambu thagatpa phongdokhi Selection committee na खंडरेगा एवार्ड से पिबिरपने होने सामद पिबिरपने अब नुआइजे मसी फंगबदा मरदि कुसिसिदा अखोइना अमखदने अखोइना तानरिस अतैदे अखोइ तौगेदे मतम मतम चौखबे थबगे तबो ngame अदबो हयें कै तौदु हमसे कै तौदु ने से अखोइ खंगद्रुनि अखोइ मतम से सर तान पुंग याम सि मतम ai simdani torong ge hai nursing college leiba nami sam sinba moina bari pakhok pirani ai adu moi pakhok ngai boi na khoda ai khoi su tawdu ya da khare di expansion amadi tawdu ya de na museum da khoi lam lawre adu hostel ama nursing institute ma yam sauna ha muki matung de khoi madu saba hobani Eco Network Manipur gi luba nanba lamdam ama ohenaba amor akai lehendanaba Go Green Go Clean campaign chathari Plastic pollution thok tanabagi damak ngasi kun mathoi suba oina tentha marongbanda leiba Asok Traders ta khomjinba plastic sing khusinakre Eco Network Manipur President Sinthangamba Laistramna pollution leitaba climate change ki chaitheng pidaba environment kanbada mateng oinabagi damak lepa leitana campaign asi sathabane miyamna su waste sing arembada manghan biganu plastic mai thabiganu mafam chadana langthokpibagi mahutta mafam chana thambiduna sel oina onthok minasi haiki Tentha marong banda leiba Asok Traders ka kusamnarakanda lamdam mase plastic free oiba plastic pollution leitaba masina climate change ta saithing pidaba environment kan bada mateng oina na bagi damak lep leitana sathajaduna lakpani paidagi maru ori basi segregation tawbasi su yamna maru oi segregation ningthina tawbiu plastic na plastic ki aduga chakhum dagi tholakpa amora kai singsu mafam jana thambirakanda adu paisa puno onthom minana bokona minasi Aroibada maroiba pau amukhan na pizari MLA Tarana ngasi Manipur Governor Ajay Kumar Bala unaduna MLA Nifu Marina anauba lengak ama semba yare haina Governor da taksinkhre Kuntaret suba maira paibi numit pangthokre amasung
PR lakpada ing tapa hanjinduna mayumda hanjinba fanglagani khalamba adu tayonare haina lanjenaduna lairiba singna pendaba fongdokli. Hojik fawbagi na ISTV na pizaba paw matang asida losinjare miting tabir ba pumnamapu amuka na krumjari.